Chahi khudingi June gi tang mangada malemgi mafam kayada pangthoknariba World Environment Day gi palan thoram ngasi Kakching District ki YTB local da leiba Pambei nu Luchingba UNLF ki kemda Organization Secretary UNLF ki meeting makhada sinduna pangthokre Loinana chaba yaba uhai pambi u Chara lising anirom Thajinkhre Land Restoration, Desertification and Drought Resilience haiba theme da pangthokiba palan thoram aduda Lubasigi Thobal District ki Secretary Liklanganba UNLF Brigade 3 ki Commander Major Khanba KCP ki General Secretary Lemba Secretary Organization Loikomba Koijam Maring Village ki Chairman Necha Universal Mothers Organization UMO Thobal District ki General Secretary O Manorama Koijam Village Women Society ki Secretary Bina Maring Athokpam Maira Paibi Lup ki Advisor Ima Sobita Langthabal Khunok Maira Paibi ki President Senjam Santi Kakching Maira Paibi Lup ki Ima Kalpana amasung Mary Yumnamna Presidium Members sing oina saruk yakhi Thauram adu pangthokpagi matangda Lup asigi Thobal District ki Secretary Liklangan bana phongdokkibada Haujik malemgi oina aying asagi khal kairakpadagi sabagi chang hengalakpa amadi mahusagi fibam kairakpadagi thoklakliba khudongthiba kaya asidagi kharadang kanbada mateng oinabagi pandamda ngasigi World Environment Day gi palan thauram asi Lup asina susinduna mafam asida pangthokpani haiki Pambei abadi ngasigi thauram aduda chaba yaba uhai pambi u Chara sing yongchak haikru hainau chorfon sing yauna atai makhal kayagi u Chara lising anirom Thajinkhre Thobal amadi Kakching District ki manung da leiba tongan ba furup sing maitai pangal amasung maring furup ki nupa nupi sanaroi sing Maira Paibi Club Organization kayagi mihut singna saruk yakhi Thauram ki saruk ama oina Lup asigi Thobal District ki Secretary Liklangan bana naha oriba football sanaroi singdasu pukning thogatpaga loinana uniform t-shirt singsu ngasigi mithunglen singna yenthoki Sindiri program si yang nasawang sindiri nanti adu apa nengam jawabnya sindiri antara kata kemarin umangkan kita ke juga awan nasi kemarin kan kita ke haba pandangnya kalau pandang ini riba nak apa ini sing jauh le misi senang jauh le pun lah karena usaha tabi program si langsung menabuni masih juga sindiri apa awan nasi kemarin kan kita ke haba pandang kita sindiri program